Chief Minister Nongthongman Biren yauna Cabinet Minister amadi BJP MLA singna Manipur gi Governor Laxman Prasad Acharya ga anishuba tangka ki oina pung ama khara hen unakrai ngasi ayuk pung tara gama thoi khara helakpa duaida Chief Minister Nongthongman Biren Speaker Thokchom Seitabartana luchingba Manipur gi Raj Bhavan da unakhe pung ama khara hen unakhiba mifam aduda chapchana kari wari sanakhibano haibadi house fawbugi oina khangmgamdre Tongan source singi matung inna Manipur lenga ke cabinet mifam amana Chief Minister da Unified Command gi authority pidrabadi resign tawba haiba warep yawba demand ama ruling MLA singi maikai dagi ngarang Manipur gi governor da thamkhre haidi State asigi hojik oidiba tangdu leita do fibam asigi mari lena ani suba tangka ki oina Chief Minister Nongthongman Biren lusingduna BJP ki Cabinet Minister Singh amadi MLA Singh ngasi Manipuri Governor Acharya ga ayuki pung taramathoi khara helakpa aduwaida unaki meeting adu saurana pung ama khara hena sathagi adubu haiba meeting asida chapchaba kari khanagi ge haiba chapchaba hujiko ina khangnaba khangmangamdri haiba meeting asida BJP ge MLA Minister tharga saurangna mihut kunmanga di kuntaru fawba yauki haiba hoji oiba unconfirm pawmana hoji phangli aduga hariba yamna ngasigi mifam asida ngarang manadabu mongda yamna ngakpa ama oina governor gi ahanba gate hoji akoin uriba ahanba gate asin natabida asomgi maning thangba ani suba gate asida chief minister somda governor unaba changki aduga haiba mifam asi loir matungda chief minister lusingduna CMG Bangloda ngasi governor unakiba mihut MLA minister singadu punna babura da leba mahagi office ta makha taba meeting amagi dama punna changki camera person Biswajit Amar Pangoloina Pawdam Jariba Bakta Toramba Impact News Raj Bhavan